ꯊꯣꯏꯕꯤ ꯊꯃꯣꯏꯗ ꯋꯥꯍꯩ ꯈꯔ ꯁꯣꯟꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯏ꯫ ꯅꯪꯒꯤ ꯃꯔꯝ ꯈꯛꯀꯤꯅꯤ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤ ꯊꯥꯛꯈꯤꯕ, ꯑꯩꯕꯨ ꯋꯥꯍꯟꯕꯒꯤ ꯃꯔꯝꯁꯨ ꯅꯪꯅꯤ, ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯒꯤ ꯃꯔꯝꯁꯨ ꯅꯪꯅꯤ, ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯃꯤꯅꯣꯛꯁꯨ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯪꯅ ꯏꯐꯝꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪꯅ ꯄꯤꯔꯛꯎ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯛꯂꯕꯗ ꯄꯤꯗꯕ ꯉꯝꯗ꯭ꯔꯦ, ꯑꯩꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯒꯤ ꯀꯞꯂꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯀꯅꯥꯁꯨ ꯊꯦꯝꯕꯤꯅꯕ ꯂꯩꯇ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯤ꯫ ꯃꯃꯥ, ꯄꯄꯥ, ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒꯦꯀꯣ꯫ ꯑꯩ ꯅꯈꯣꯏꯅ ꯄꯤꯕ ꯈꯨꯗꯣꯜꯁꯦ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯒꯦꯀꯣ꯫ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯀꯨꯏꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯣꯏꯕꯤꯕꯨ ꯃꯇꯣꯡ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ꯫ ꯐꯣꯟꯁꯨ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ꯫ ꯑꯁꯣꯝꯗ ꯃꯃꯥ ꯃꯄꯥ ꯃꯄꯨꯕꯣꯛ ꯍꯣꯏ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ꯫ ꯔꯤꯇꯥ ꯑꯃꯗꯤ ꯆꯅꯨꯗꯤ ꯅꯨꯡꯇꯤꯒꯤ ꯀꯞꯄꯤ꯫ ꯔꯤꯇꯥꯁꯨ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕꯒ ꯑꯍꯜꯒ ꯑꯣꯏꯕꯒ ꯃꯁꯥꯗꯨ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯗꯥꯏꯅꯦꯜꯁꯨ ꯄꯨꯝꯅꯃꯛꯁꯤ ꯎꯕꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯦ꯫ ꯃꯆꯥꯅꯨꯄꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯃꯃꯥ ꯁꯣꯟꯕꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯄꯨꯝꯅꯃꯛ ꯗꯥꯏꯅꯦꯜꯒꯤ ꯀꯣꯛꯇ ꯊꯥꯡꯒꯠꯂꯕꯗ, ꯆꯅꯨ, ꯅꯪ ꯃꯃꯥꯁꯦ ꯊꯦꯝꯂꯒ ꯀꯔꯤꯅꯣꯃ ꯄꯤꯖꯔꯨꯁꯣꯗꯅ꯫ ꯆꯅꯨ ꯇꯞꯅ, ꯍꯧꯖꯤꯛꯇ ꯆꯪꯂꯨꯕꯅꯦ, ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯂꯩꯔꯦ꯫ ꯃꯁꯨ ꯁꯅꯥ ꯎꯗ꯭ꯔꯤꯈꯩ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯔꯦ꯫ ꯁꯅꯥꯁꯨ ꯐꯣꯟ ꯄꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯥꯁꯨ ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯈꯪꯗꯦ, ꯅꯝꯊꯥꯛ ꯇꯧꯏ ꯍꯥꯏꯗꯨꯅ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯕꯅꯤꯅꯦ ꯏꯆꯥꯗꯣ꯫ ꯏꯆꯥ ꯁꯅꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯆꯅꯨ, ꯑꯩꯁꯨ ꯃꯄꯥꯅꯤꯅꯦ, ꯅꯣꯏꯅ ꯏꯆꯥꯕꯨ ꯎꯅꯤꯡꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯥ ꯑꯩꯁꯨ ꯎꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯐꯕ ꯃꯤꯁꯛ ꯅꯥꯏꯕ ꯑꯃ ꯑꯣꯏꯕꯗꯨ ꯄꯥꯝꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯥꯒꯤ ꯐꯣꯟꯗꯨꯗꯤ ꯂꯧꯁꯤꯟꯗꯕ ꯌꯥꯏꯗꯅ꯫ ꯐꯣꯟꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯅꯝꯕꯔꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯒꯤ ꯐꯣꯟꯗꯣ ꯂꯧꯁꯤꯟꯕꯅꯤꯅꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯆꯥꯅ ꯌꯥꯝꯅ ꯊꯤꯖꯕꯅꯦ꯫ ꯐꯔꯦꯁꯦ, ꯄꯣꯊꯥꯔꯣ꯫ ꯏꯆꯥꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯅꯝꯕꯔꯁꯤꯡꯗꯤ ꯄꯤꯔꯝꯕ ꯌꯥꯏꯗꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯗꯨ ꯐꯣꯟ ꯄꯥꯏꯔꯛꯄ ꯌꯥꯏ꯫ ꯗꯥꯏꯅꯦꯜ ꯋꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯩꯁꯨ ꯃꯤ ꯑꯃꯅꯤ, ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯇꯥꯗꯅ ꯍꯤꯡꯅꯅꯕ ꯑꯩ ꯍꯣꯠꯅꯒꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯉꯣꯟꯗꯒꯤ ꯄꯨꯝꯅꯃꯛꯅ ꯍꯦꯟꯕꯗꯤ ꯄꯨꯔꯦꯜꯅ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯥꯕꯨ ꯂꯧꯈ꯭ꯔꯕꯁꯨ ꯕꯤꯖꯤꯅꯦꯁꯇꯗꯤ ꯄꯨꯔꯦꯜꯅ ꯍꯦꯟꯗꯕ ꯌꯥꯗꯦ꯫ ꯖꯦꯝꯁ ꯅꯣꯡꯃꯤ ꯅꯣꯛꯃꯤ, ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯅꯪꯁꯨ ꯃꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯉꯝꯕ ꯊꯕꯛꯇꯤ ꯅꯪꯁꯨ ꯉꯝꯐꯝ ꯊꯣꯛꯏꯅ꯫ ꯔꯤꯁꯤꯁꯨ ꯌꯥꯎꯁꯜꯂꯛꯏ꯫ ꯅꯪꯁꯨ ꯅꯪꯒꯤ ꯉꯝꯖꯕ ꯎꯠꯀꯗꯕꯅꯤ, ꯀꯔꯤꯒꯤ ꯄꯥꯡꯗꯕ ꯑꯣꯟꯗꯨꯅ ꯂꯩꯒꯅꯤ? ꯄꯨꯔꯦꯜ, ꯅꯨꯄꯥ ꯊꯣꯛꯑꯣ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯥꯟꯊꯦꯡꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯅꯒꯗꯕꯅꯤ꯫ ꯖꯦꯝꯁꯅ ꯑꯃꯨꯛ, ꯅꯪꯕꯨ ꯊꯥꯏꯅ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯈꯤꯗꯥꯏꯅꯦ, ꯅꯨꯄꯤꯒꯁꯦ ꯐꯥꯔꯒ ꯂꯧꯅꯤ ꯀꯥꯏꯅ ꯌꯥꯝ ꯂꯥꯎꯈꯤꯗꯥꯏꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯁꯤꯗ ꯂꯧꯔꯕꯁꯨ ꯑꯩ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯕꯤꯗꯒꯤ ꯑꯩꯒꯤ ꯄꯄꯥꯅ ꯍꯦꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨ ꯑꯣꯏ꯫ ꯑꯩ ꯅꯨꯄꯤ ꯊꯤꯔꯁꯨ ꯍꯤꯡꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯄꯄꯥ ꯃꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯐꯥꯎꯕꯤꯔꯝꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯄꯄꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯊꯣꯏꯕꯤꯕꯨ ꯎꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯥꯒꯤꯗꯃꯛ ꯏꯃꯥ ꯕꯕꯥ ꯀꯥꯏꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯃꯥ ꯀꯥꯏꯅꯔꯒꯦ, ꯑꯗꯨꯒ ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯞꯅ ꯂꯩꯖꯔꯒꯦ꯫ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯊꯣꯏꯕꯤ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯃꯤ ꯊꯃꯣꯏꯁꯤꯗ ꯍꯥꯞꯂꯔꯣꯏ꯫ ꯖꯦꯝꯁꯅ, ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ꯫ ꯑꯃꯨꯛꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯍꯥꯏꯕ, ꯑꯃꯨꯛꯅ ꯏꯃꯥ ꯕꯕꯥ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯍꯥꯏꯕ꯫ ꯄꯨꯔꯦꯜ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯨꯅ, ꯑꯍꯨꯝꯃꯛ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯃꯥ ꯑꯃꯗꯤ ꯄꯄꯥ ꯈꯟꯒꯅꯤ꯫ ꯑꯩꯅ ꯃꯥ ꯃꯤꯔꯥꯏꯔꯕꯁꯨ ꯃꯥꯒꯤ ꯄꯄꯥ ꯂꯩꯔꯤ, ꯃꯃꯥ ꯂꯩꯔꯤ, ꯑꯕꯣꯛ ꯄꯨꯄꯨ ꯄꯨꯝꯅꯃꯛ ꯂꯩꯔꯤ꯫
ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯑꯗꯨꯕꯨ ꯑꯩꯅ ꯄꯄꯥ ꯑꯃꯗꯤ ꯃꯃꯥ ꯃꯤꯔꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤꯗꯤ ꯀꯅꯥ ꯂꯩꯔꯤ ꯀꯅꯥꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯒꯅꯤ ꯔꯤꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯣꯛꯇꯤ ꯊꯤ ꯂꯩꯔꯝꯕꯩ ꯋꯥꯅꯤꯅꯦ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯦꯔꯣꯗꯤ ꯍꯦꯔꯣꯏꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯅꯗꯥꯏꯅꯦ ꯅꯨꯄꯤꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯈꯠꯅꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗꯒ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯂꯣꯠꯅꯗꯥꯏꯅꯦ ꯅꯪꯗꯤ ꯄꯨꯔꯥ ꯃꯤ ꯃꯈꯜ ꯑꯃꯅꯤꯅ ꯐꯨꯔꯦꯜꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯅꯨꯄꯤꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯤꯕ ꯑꯗꯨꯗꯤ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯔꯤꯁꯤꯅ ꯃꯥꯅꯤ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯑꯗꯣ ꯑꯩꯗꯤ ꯂꯣꯠꯈ꯭ꯔꯅꯤꯍꯦ ꯀꯨꯏꯔꯔꯣꯏ ꯍꯩ ꯃꯤꯅꯥꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯅ ꯃꯥꯅꯤ ꯑꯄꯪꯕꯅꯤ ꯀꯥꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯠꯈ꯭ꯔꯅꯤ ꯀꯨꯏꯔꯔꯣꯏ ꯀꯥꯏꯅ ꯏꯁꯦꯟ ꯏꯕꯥꯏ ꯑꯣꯏꯕꯗ ꯀꯌꯥ ꯆꯥꯟꯅꯗꯦꯀꯣ ꯄꯨꯔꯦꯜꯁꯨ ꯅꯣꯛꯃꯤ ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯆꯥꯟꯅꯔꯤꯅꯦ ꯚꯥꯏꯗꯒꯤ ꯏꯕꯥꯏ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯖꯦꯝꯁꯅ ꯑꯇꯩꯗ ꯏꯕꯥꯏ ꯀꯧꯗꯣꯏ ꯁꯔꯨꯛ ꯚꯥꯏꯗꯒꯤ ꯏꯕꯥꯏ ꯍꯥꯏꯕꯁꯤꯅ ꯅꯨꯡꯉꯥꯏꯇꯧꯕꯅꯦ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯐꯟꯗꯅꯕ ꯏꯆꯦꯟ ꯑꯐꯕ ꯑꯃ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯕ ꯅꯠꯇꯦ ꯔꯤꯁꯤ ꯁꯥꯎꯅ ꯑꯩ ꯆꯟꯗꯥꯟ ꯑꯩꯅ ꯅꯪ ꯌꯥꯝ ꯄꯥꯝꯕꯩ ꯃꯑꯣꯡꯗꯒ ꯇꯧꯗꯅ ꯅꯁꯛ ꯁꯛꯇꯥꯗꯨꯗ ꯅꯨꯄꯤ ꯐꯪꯗꯕꯗꯨꯗꯅꯦ ꯏꯆꯟꯗꯨ ꯀꯣꯏꯍꯟꯕꯤꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯨꯒꯥꯏꯕꯗ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯏꯈꯣꯡ ꯀꯣꯜꯂꯒ ꯀꯞꯀꯦ ꯍꯧꯔꯤꯌꯦ ꯑꯩꯔꯣ ꯅꯪꯂꯣ ꯀꯞꯇꯣꯏꯁꯦ ꯅꯆꯟꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯞꯄꯒ ꯂꯩꯔꯦ ꯑꯝꯇ ꯊꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯈꯣꯡ ꯀꯣꯟꯗꯣꯏꯁꯦ ꯅꯪꯅꯤꯅꯦ ꯏꯁ ꯅꯆꯟ ꯁꯛꯇꯥꯗꯨꯒ ꯀꯩ ꯐꯖꯗꯅꯅꯣ ꯑꯩꯅ ꯄꯥꯝꯗꯣꯏꯁꯤꯕꯣ ꯁꯤꯠꯇꯗꯅ ꯂꯩꯗꯨꯗ ꯁꯔꯨꯛ ꯁꯨꯝ ꯌꯥꯕꯤꯕꯒꯤ ꯋꯥꯅꯤꯗ ꯍꯤꯁ ꯀꯞꯇꯦꯗ ꯈꯥꯈꯩ ꯅꯠꯇ꯭ꯔꯣ ꯏꯅꯥꯛꯇ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯒ ꯔꯤꯁꯤ ꯁꯥꯎꯅꯤꯡꯅ ꯑꯣ ꯅꯪꯗꯤ ꯑꯗꯨꯒꯤ ꯌꯥꯝꯅ ꯀꯛꯏ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯋꯥ ꯂꯧꯗꯦꯍꯦ ꯅꯨꯄꯤ ꯊꯤ ꯈꯣꯡꯂꯣꯏ ꯅꯄꯨꯟꯁꯤꯗꯣ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯣꯏ ꯅꯆꯟꯅꯨꯄꯤ ꯍꯨꯏ ꯂꯣꯏꯗ꯭ꯔꯁꯨ ꯌꯥꯕꯗꯣ ꯂꯧꯗꯣꯏ ꯁꯔꯨꯛ ꯄꯨꯟꯁꯤꯁꯦ ꯁꯨꯛ ꯁꯥꯔꯒ ꯂꯩꯖꯔꯒꯦ ꯔꯤꯁꯤ ꯈꯣꯏꯗꯧ ꯊꯦꯠꯄꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯆꯟꯕꯨ ꯍꯨꯏ ꯂꯣꯏꯗ꯭ꯔꯁꯨ ꯌꯥꯕ ꯀꯥꯏꯅ ꯌꯥꯕꯨ ꯌꯥꯗ꯭ꯔꯣ ꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯀꯟꯕꯅꯤꯍꯦ ꯄꯨꯔꯦꯜꯁꯨ ꯅꯣꯛꯃꯤ ꯌꯥꯔꯦ ꯈꯠ ꯇꯣꯛꯑꯣ ꯌꯥꯔꯦ ꯖꯦꯝꯁꯅ ꯐꯤꯂꯝ ꯇꯥꯔꯕꯣ ꯔꯤꯁꯤꯅ ꯅꯣꯏ ꯅꯄꯥ ꯊꯣꯏꯔꯦꯝꯕꯗꯣ ꯑꯗꯨ ꯇꯧꯔꯦ ꯏꯄꯥ ꯊꯣꯏꯔꯦꯝꯕꯅ ꯅꯉꯣꯟꯗ ꯀꯩ ꯇꯧꯔꯛꯂꯒꯦ ꯕꯣꯏ ꯌꯥꯔꯦ ꯇꯥꯃꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯒ꯭ꯔꯤꯟ ꯀꯥꯔꯅꯤ ꯖꯦꯝꯁꯅ ꯑꯩꯗꯤ ꯀꯩꯒꯤ ꯀꯥꯗꯣꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯩ ꯑꯣꯏꯔꯤꯒꯦ ꯃꯔꯜ ꯂꯩꯇ꯭ꯔꯕ ꯃꯤꯕꯨ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯀꯔꯝꯕ ꯂꯣꯗ ꯌꯥꯎꯒꯦ ꯄꯨꯔꯦꯜꯅ ꯅꯣꯏ ꯑꯅꯤ ꯐꯥꯒꯤꯗꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯀꯥꯏꯅꯅꯤꯀꯣ ꯖꯦꯝꯁꯅ ꯀꯩꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯕꯕꯨ ꯅꯪꯁꯨ ꯀꯥꯏꯅꯔꯤꯗꯨꯅꯤ ꯑꯩ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯏꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯄ꯭ꯔꯤꯌꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯈꯪꯂꯝꯗꯦ ꯑꯃꯗꯨꯗꯤ ꯁꯣꯝꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯋꯦꯇꯤꯡ ꯂꯩꯕꯁꯤꯗ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯃꯌꯨꯝ ꯆꯠꯂꯨꯅꯤꯁꯦ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ ꯄꯨꯔꯦꯜꯅ ꯐꯔꯦꯁꯦ ꯐꯣꯟꯁꯦ ꯊꯝꯃꯁꯦ ꯄꯨꯡꯁꯨ ꯊꯦꯡꯉꯤ ꯖꯦꯝꯁꯅ ꯇꯨꯝꯕꯕꯨ ꯌꯥꯗꯣꯏꯔꯣ ꯅꯪꯕꯣ ꯊꯦꯝꯒꯦ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯑꯔꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯂꯤꯂꯥꯁꯤꯗꯤ ꯃꯤꯁꯀꯣꯜ 30 ꯑꯩꯕꯨ ꯀꯃꯥꯏꯅ ꯈꯪꯍꯧꯗ꯭ꯔꯤꯅꯣ ꯈꯜꯂꯤꯉꯩ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯛꯏ ꯖꯦꯝꯁ ꯀꯤꯅ ꯄꯥꯏꯈꯠꯂꯤ ꯍꯦꯛ ꯄꯥꯏꯕꯒ ꯍꯦ ꯂꯋꯥꯏ ꯅꯨꯄꯥ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯅꯇꯨ ꯀꯅꯥꯅꯣ ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯍꯥꯏꯗꯣꯏꯔꯣ ꯅꯪꯒꯤꯁꯦ ꯑꯣꯏ ꯑꯩ ꯃꯤ ꯍꯥꯠꯄ ꯉꯝꯃꯤꯀꯣ ꯎꯁꯤꯠꯇꯕ ꯇꯧꯅꯣ ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯄꯨꯂꯞ ꯍꯤꯡꯅ ꯐꯨꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯖꯦꯝꯁ ꯇꯞꯅ ꯑꯩ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯒꯦꯗꯅ ꯍꯥꯠꯄ ꯇꯨꯞꯄꯒ ꯇꯣꯛꯈꯣ ꯀꯩꯒꯤ ꯇꯣꯛꯄꯅꯣ ꯀꯅꯥꯒꯅꯣꯕ ꯍꯥꯏꯔꯣ ꯌꯥꯝ ꯊꯨꯅ ꯑꯁ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏꯅꯦ ꯂꯥꯛꯊꯕ ꯑꯩ ꯈꯪꯗꯦ ꯅꯨꯄꯤ ꯅꯪꯕꯨ ꯑꯝꯇ ꯇꯞꯊꯈꯣꯗ ꯁꯤꯗ ꯀꯃꯥꯏꯅ ꯇꯞꯊꯧ ꯍꯥꯏꯕꯅꯣ ꯀꯔꯝꯕ ꯋꯥꯈꯜꯗ ꯇꯞꯊꯧ ꯍꯥꯏꯕꯅꯣꯕ ꯑꯩꯅ ꯉꯁꯤ ꯏ ꯀꯥꯛꯇꯅꯀꯣ ꯅꯌꯨꯝꯗ ꯂꯥꯛꯁꯅꯤ ꯖꯦꯝꯁ ꯄꯥꯈꯠꯅ ꯑꯁ ꯅꯨꯄꯤ ꯑꯝꯇ ꯉꯥꯏꯈꯣꯕ ꯉꯥꯏꯕꯒ ꯌꯥꯔꯣꯏ ꯑꯁ ꯑꯩ ꯍꯥꯏꯒꯦꯁꯦ ꯅꯣꯏ ꯇꯥꯃꯣꯅꯦ ꯑꯗꯨꯒ ꯄꯨꯔꯦꯜꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦꯕ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯀꯣꯜꯒ ꯈꯪꯗꯈꯩ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯀꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯈꯤ
James sum pakhalai Rishina kai haram gadra khanbada James call tawjai adu pairakte hanjin tawi adu pairakte somdasu nupidu phone du yenglaga aibu pairasirane oida khra khangange message sama lai hangdoktuna yengi Priya ayamu khana nungdang du call da wari sana riba Puril do tumba yade haibadu da wakal khazik nungaina ba haidana aina phagi khara tawrambani Seba nang call du pairo Message tu ubada amuksu nungaijade tanjadu da amuksu call tawrae handakti tamna paikhatli ai haigeba amta saukhinoba Puril do handakti wakal yamna nungaitabadu da sum ai khange ai di mihaktang du da pakhalredana yare thamage Koinu sobo padribo aina haise singmani thajudaga noitamu dangjau ai saude ko pungse thenge tumasebani good night haigena call tawrpani ngosidi parga tumgadabani thambage yaroi James na asomna haribasigi maram Priya na khangladuna nokfetawi aduga atudi tumasiko anidu phone du mon manakta thamladuna tumna khre Mathangi namitni ngasidi Priyana koiba sasi haiduna anidu koiba lai koiba yaba koiraba tungda Priya hansaiba yadre ningai tawduna somleide kari ningai no haiba James khangdre Koino haiwane nupi nangbo ai hanba ngamo haiba adu kaigino haiba ngamoi haidi ngamaroi adudi kamai tawdeba khangde ai ngasi nang hek yumda thalamaba aidi koksi khine aisine James ngakna os nupi seba amta fazana hayoba koigino nang yumda hanba ngamo haise noita moina phuni pakhatliraba adugi oradi ai fazana haibiramge adu da khangdi aidi yumda haloi sida walore aidi dang yumda thanglamdana kaida thilamo haibano adu khangdradi tokchero asi haiduna paithokduna lekhi James makok paiduna os Bangda bahaisini Nina isana yarasi bawa he bangde Priya makutu James da bisila Koigino duna Priya na payo haibagum ingitawi James su ingangakna Priya gi kudangdu tapna pairi Nahimda puraga chalo James ingangakna iyenglabatungda tapna wakal kantarai aduga nungsibasu kawbanina tapna puduna lai James nupi chelakpadu mama ibema chandi haraubana loire Sese si hongdo Priya chanda kiru yenglaga tapna Mama James tadi phubiganu ko mana chelakpana teba aina chelakpane mahadi ayamda thinge kana haisabane ba aina ma nupi atopa koigadra pakhatana ningai tobane mahadi engondagi masak phazdabasu yamna hele Jan nokning bana loire magi wahiduda adubu nokjade kaigi phuruni ima wasuk nushiba ama purakleka bo adu mama mabu kaidele heuge udi asi haiduna septhaduna hairap yengjai mahadu ngaleiba chatkibani sese si hongdo Priya phi phane sutu loduna hongdo janna nokmi imodi anthokna phazakhreda Priya momonok jai Lehramuko nangdada tharake Ai mama Jan noktuna thoki ngak leibaga James tu changla Hai nangdi ngaksak ngakle dana Priya na dada ngalebe chatluira Keba hujikida dada haiba Mama na hairambaduki haibani kaino Nahan khita dabutuda aidi ngakluri Ado, aikhoy mama hoida phone amta tawge. Kaige? Ai chile haige tawbane natradi pakhalamani. Ai, chen babu mama da hainabro. Hainadra haise. Ash, pil hilai mai bima. Nang na khanglise khatmadangni. Atai kem khangbanati. Nangbu nga thomba haibra. Is haina aduk laibadu bo. James nongmi changsinduna Priya bu gole. Se thadu ubada. Thadu pise mapukai heba amuk inba hairoi
सिफावबा याम वाना इलिबने इहिनते से हंदो हाइबने जेम्स तपना थादोक्तुना प्रियागी ममाई मपादा मागी ममाई थांगसिंदुना नुपी मागी मचिंदा येंगदुना मखुतना तपना लांदुना लमेदिगे प्रिया खंब्रे खंगना नुपा माबु फट इंथोके तवी अदुबु नुपा माना हाना खंगलदुना सेमदुना लेख्रबा ओइबना इंथोकपा ngamdre जेम्स इरांग पुबो मिनोक अमक नोकनगा परमिशन लौरबनिना इहारेको असी हाइदुना चंगलपु मिकुप्तनी प्रिया मखुतना मचिंदु सत्खुमखिदुना ममित चेनो शिली नुपी मागी मतौदुदा नुपा मासु हाइरपनो ए कसैदि इरांग एम तौखिदाइने प्रिया इपा पाकना थौदे थामोइगी मिहुलदुसु मखोल थोकना चोंगला ए पाखतपिगसु तौरी असी हाइदुना खजिक हंदोक्तुना ममाई मचादुदा पाइदुना याम फसे याम लसु नुसिब हेले खमाई तौरीनो प्रिया जेम्स पु फट इंथोकलगा इरांग मपि हाइसिने अहिना इरांग मपि ओरेदि प्रिया जेम्स पु फट इंथोकलगा इरांग मपा हाइसिने अहिना इरांग मपा ओरेदि नंगना इरांग ममा जेम्स की ngasi matausi nupi madi ngauri asigumba saklon amukta ukhidri mana ukhiba saktam di ipang pangba irang langba saktam ukhiba duga ngasina irang puba saktam priya tasengna mathanta ngasai mana ningai taukhibadu ningsinglaga ikaire e nupi sina ikairi ngai hena ikai halage khalabra tapna makhut machadu payaktuna machin mapada thammi aduga thawai dada mapan thauge ko nang ikai ba farkanda changlake